Amaromda Manmohan Singh na Leikhidabada sida Congress ke Luchingba Rahul Gandhi na Awaba Phongdorakli exta thagalakpa Awaba Phongdokpugi warol amada Rahul Gandhi na hai Dr. Manmohan Singh na Leikhidabada se thamoi sokna nungaite mahaki nolokpa gun amade economics ki lamda mangonda leikhiba losing adu fidamningai ni mahakna Leikhidabada sida imung manungna nanghoriba awabada sarukyari haina Rahul Gandhi na Phongdorakli Amaromda Dr. Manmohan Singh Leikhidabada sina maram oiraga ngasi lengaki oiba program sing cancel tawbaga loinana ngarang December 16 tagi mathang thagi ama fawba numit taret ni lebak sin batungna India ki flag tangkhai chingthaduna state morning pangthoknaba lengak na lauthokre lengak asigi oina ngase yok pung 12 taba matamda union cabinet formduna awaba phongdokhi loinana mahaki aroiba mathong mangam full state honor piduna pangthokani haidi panbeya bade India gi 13 suba prime minister oikiba Dr. Manmohan Singh kumja inglising machamapan kuntrani thoigi September 16 ta Punjab ke khungang amada pokhibane mahakumja inglising machamapan yankhai tareta University of Cambridge tege economics ta first class honors degree fangnaba matung kumja inglising machamapan humfuni thoida Oxford University ge Nuffield College tege economics ta DPhil fangkhibane Mahakna Delhi School of Economics amadi Punjab University da faculty oiram laba matung UNCTAD ge secretary ta thabak tawramki tungda kumja inglisang machamapan humfutara mathoida Government of India ge Commerce Ministry da economic advisor oina thaupuramki masigi matungda Ministry of Finance ge secretary Planning Commission ge deputy chairman Reserve Bank of India ge governor Prime Minister ge advisor amadi UGC ge chairman ge thaupuramki masigi matung kumja inglisang machamapan marifutara mathoida politics ki lamda khongdaduna kumja inglisang machamapan marifutara mathoidagi kumja inglising machamapan marifutara taruk fawba leba asi finance minister oiki mahakna finance minister oiringi matamda leba asi economics ke puwarida achouba ahomba ama purakhibane mahakna leba asi gidamak Lokhiba thodang adubu ikai khumnabu utuna India gi anisuba khwaidagi limjiningai oiba civilian honor Padma Vibhushan kumja inglising machamapan marifutareta mangonda khusinakhibane